ꯃꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯅꯣꯡꯆꯔꯤ ꯑꯩꯒꯤ ꯄꯦꯖ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯛ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯕꯁꯤꯗ ꯁꯤꯌꯥꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯑꯗꯣꯝꯕꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯄꯨꯗ ꯊꯧꯅꯤꯖꯔꯤ ꯑꯩꯒꯤꯗꯤ ꯃꯆꯪ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯕ ꯄꯣꯁ ꯊꯥꯒꯠꯂꯤꯕ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯑꯄꯦꯟꯕ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯗꯨꯒꯨꯝꯕ ꯋꯥꯀꯥꯏ ꯑꯗꯩ ꯋꯥꯊꯣꯏ ꯈꯔ ꯉꯥꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯚ ꯊꯥꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ 2011ꯗ ꯑꯩꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯥꯎꯈꯠꯍꯟꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯤ ꯑꯃ ꯑꯅꯤꯗꯩ ꯍꯦꯟꯅ ꯌꯦꯡꯈꯤꯗꯦ ꯑꯗꯨ ꯒ꯭ꯔꯨꯞꯁꯤꯡꯗ ꯑꯩꯅ ꯑꯗꯨꯝ ꯄꯣꯁ ꯊꯥꯒꯠꯄꯅꯦ ꯑꯗꯣ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯦꯗꯃꯤꯟꯁꯤꯡꯁꯦ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟ ꯆꯠꯄ ꯃꯤ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯛꯇꯕ ꯑꯃꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯉꯥꯡꯉꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯗꯨꯅ 2011ꯗ 2019 ꯃꯥꯔꯆꯇ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯍꯧꯈꯤ ꯑꯥꯒꯁ ꯐꯥꯎꯕ ꯑꯗꯨꯝ ꯑꯩ ꯂꯥꯏꯚ ꯊꯥꯈꯤ ꯃꯔꯝꯗꯤ ꯊꯥ 5-6 ꯍꯦꯟꯅ ꯂꯥꯏꯚ ꯊꯥꯕꯅꯤꯅ ꯑꯩꯅ ꯉꯥꯡꯕ ꯈꯪꯗꯕ ꯋꯥꯀꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯁꯣꯏ ꯀꯌꯥ ꯑꯃꯔꯣꯝ ꯌꯥꯎꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯚꯥꯏꯔꯦꯜ ꯃꯌꯥꯝ ꯑꯃ ꯆꯠꯂꯦ ꯇꯁꯦꯡꯕꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯠ ꯑꯣꯏꯕ ꯂꯥꯏꯚꯇꯣ ꯈꯔ ꯊꯥꯖꯔꯒ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯚ ꯊꯥꯗꯨꯅ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯡ ꯈꯣꯝꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯛꯇꯝ ꯃꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯀꯌꯥ ꯑꯃꯁꯨ ꯍꯤꯡꯒꯠꯍꯟꯁꯦ ꯑꯩꯈꯣꯏ ꯁꯂꯥꯏ ꯇꯔꯦꯠ ꯑꯝꯇ ꯑꯣꯏꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯑꯩꯅ ꯈꯟꯈꯤꯕꯅꯦ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯈꯣꯡ ꯆꯪꯁꯤꯜꯂꯤ ꯑꯩ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯊꯧꯔꯝꯁꯤꯡꯗ ꯑꯩ ꯑꯗꯨꯃꯛ ꯑꯩ ꯌꯥꯎꯔꯤ ꯅꯍꯥꯟꯁꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯀꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯨꯞꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩ ꯈꯨꯗꯣꯜ ꯄꯣꯠ ꯀꯌꯥ ꯑꯃꯔꯣꯝ ꯄꯤꯈꯤ ꯑꯩ ꯂꯝ ꯂꯥꯞꯅ ꯆꯠꯂꯤꯅꯤ ꯂꯥꯏꯟ ꯒꯥꯔꯤꯗ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯃꯤꯒꯤ ꯊꯥꯡ ꯇꯥ ꯁꯪꯂꯦꯟ ꯁꯥꯕꯒꯤ ꯑꯗꯨꯒꯨꯝꯕꯗ ꯑꯩ ꯁꯦꯜ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯩꯅ ꯊꯕꯛ ꯁꯨꯔꯒ ꯐꯪꯖꯔꯛꯄ ꯁꯦꯜ ꯑꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯃꯈꯣꯏꯅ MLAꯁꯤꯡ ꯑꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯅ ꯄꯥꯡꯉꯛꯄꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯖꯔꯒ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯅ ꯑꯁꯨꯃꯥꯏꯅ ꯄꯥꯡꯂꯛꯄꯁꯦ ꯁꯤꯅ ꯍꯦꯟꯅ ꯌꯥꯝꯃꯦꯅ ꯃꯈꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯕꯤꯔꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯄꯩꯁా ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯤ ꯀꯌꯥ ꯑꯃꯔꯣꯝ ꯂꯩꯀꯣ ꯅꯈꯣꯏꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯇꯨꯅ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯨꯃꯥꯏꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯌꯥꯕꯤꯌꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯑꯋꯥ ꯑꯅꯥꯒꯤ ꯄꯣꯁ ꯀꯌꯥ ꯑꯃꯔꯣꯝ ꯐꯦꯁꯕꯨꯛ ꯊꯥꯒꯠꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯌꯥꯝꯅ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯂꯩꯖꯕ ꯈꯔ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯃꯔꯝꯗꯤ MLA ꯅꯠꯇꯕꯅꯤꯅ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯕ ꯁꯦꯂꯔꯤ ꯆꯥꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯂꯣꯏꯅꯃꯛꯇꯤ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯩ ꯃꯌꯦꯛꯁꯦ ꯑꯩ ꯏꯔꯒ ꯄꯤꯁꯟꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯏꯁꯩ ꯃꯌꯦꯛ ꯑꯁꯦ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯃꯔꯝꯗ ꯏꯕ ꯏꯁꯩꯅꯦ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯃꯈꯣꯏꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯆꯥꯎꯈꯠꯍꯟꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯂꯥꯏꯁꯣꯜ ꯏꯁꯩ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯄꯨꯊꯣꯛꯀꯗꯧꯔꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯅ ꯀꯦꯃꯦꯔꯥ ꯑꯗꯒꯤ ꯑꯇꯩ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯒꯤ ꯀꯣꯁꯇꯝ ꯑꯣꯏꯔꯣ ꯀꯣ ꯃꯥꯏ ꯗ꯭ꯔꯦꯁꯁꯤꯡ ꯑꯇꯩ ꯃꯌꯥꯝꯁꯦ ꯑꯩꯅ ꯋꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯁꯨꯝꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯂꯥꯏꯁꯣꯜꯒꯤ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯏꯁꯩꯁꯤꯡ ꯃꯌꯥꯝ ꯑꯃꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯃꯣꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯦ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯂꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯣ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯖꯔꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯏꯔꯝꯗꯝ ꯑꯣꯏꯒꯅꯤ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯃꯌꯥꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯕꯤꯌꯣ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕꯤꯌꯣ ꯃꯄꯨꯅ ꯆꯥꯅꯤꯕ ꯑꯣꯏꯁꯅꯨ ꯑꯩꯁꯨ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯤ ꯃꯌꯥꯝ ꯌꯥꯏꯐꯔꯦ